Jesu Christagi mingda ichinina oiriba maruk mapang khuding makpu ahan pamaktada harao nungai bagi salam pijari Ishwar bu thagali ngasi Ishwar gi thaujang gi mapana mahakki senglaba achumba wahai asibu taminabagi phajakraba matam Ishwarna pibina biba asida aikoi yamna Ishwar bu thagatpa matik chai Ishwar bu aikoi na hainingai leitana thagat minasi aduga loinana Bethany ministry na sinjariba semjariba video recording series of Diaspora messages asibu tangkak naina hapta khudingi tabiriba ichilina khuding makpusu thoidok hoindona harau nungaiba phongdok sabani ichilina sing aikoi thajabagi maramna natraga thokliba thodok kayanagi maramna aikoi mafam tongan tongana chaithuktuna leikhrabasu aduga mafam amada Ishwar bu khuruminaba church kaminaduna Ishwar bu thagatpa aduga prathana tauminabagi tanja do aikoi phangba ngamdragasu aikoi yamna laibak phai ngasi phawba smaina online da oirabasu Ishwar gi wahai tatana taba phangliba ase aduna ngasi su aikoi pukning thawgatnanabagi damakta aikoi na pagadawriba text asi 1 Peter gi chapter 1 verse 4 asini aduga aikoi na maru aina nainagadawriba wahai adudi an inheritance asigi matangdani Jesu Christa bu thajabagi maramna aikoi gi damakta Ishwarna thambikhraba adugumba aikoi gi Phangpham Thokpa Ishwar gi bor asigi maramna aikoi ngaktang nei naminasi ichilinaw sa ai 1 Peter gi chapter 1 verse 4 asi Manipuri da pathok chage aduga mangba nairroidaba amakpa leitraba amasung pathaba leitraba Phangpham Thokpa ama aikoi gi damak thambire masigi Phangpham Thokpa asi nakhoi gi damak sargada thambi haibani Ishwar bu thagasi actually now sa aikoi munna khaluba matamda nahandagi mamangdagi aikoina taminarakhiba 1 Peter gi chapter 1 verse 1 dagi horaga aikoina ubase karino hairaga aikoi yamna phajaba mamal tanglaba adugumba thoidok hendokpa thajaba asi Jesu Christa da aikoi lei haibasi aikoina uba phangi aduga aikoi gi thajabase karamba thajabano haiba kanda living hope ahingba asa aduni aduga ani shubada aikoi asi Ishwarna khandokhraba mising aduni haibasisu aikoina Ishwar gi shastra dagi pathokhi loinana aikoi ase kayagi matik laibak phabano haiba kanda aikoi gi thajaba se kayagi matik magul laibano haiba kanda we are sanctified by the Spirit of God Ishwar gi thawai aduna aikoi bu sengdok pikhraba chamthok pikhrabani haibani aduna masigi achumba precious truth sing se aikoina kari haisira yamna mamal laina aikoi gi thamoi nungda thamjaba mathau tai maramdi asigumba thajabagi maramna aikoi bu Ishwar gi bor phangbase asuki matik phangi aduga loinana aikoi gi thajaba Jesu Christa da aikoina thajaba matamda aikoi salvation aran khubam haibasi
ꯑꯩꯈꯣꯏꯕꯨ ꯐꯪꯍꯟꯕꯅꯤ ꯃꯁꯤ ꯀꯗꯥꯏꯗ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ it begins when we receive the Lord Jesus Christ as our Savior ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯒꯤ ꯄ꯭ꯔꯚꯨꯅꯤ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯔꯒ ꯂꯧꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯍꯧꯈꯤꯕꯅꯤ John chapter 1 ꯒꯤ verses 12 to 13 ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ verse 12 ꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯤ ꯈꯔꯅꯗꯤ 이붕어ꯕꯨ ꯂꯧꯁꯤꯟꯖꯔꯝꯃꯤ ꯑꯃꯗꯤ 이붕어ꯕꯨ ꯊꯥꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ 이붕어나 ꯃꯈꯣꯏꯗ ꯇꯦꯡꯕꯥꯡ ꯃꯄꯨꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅꯕ ꯃꯇꯤꯛ ꯄꯤꯕꯤꯔꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯇꯦꯡꯕꯥꯡ ꯃꯄꯨꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯛꯄ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯅ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯔꯦꯞꯅ ꯄꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯨ 이붕어나 ꯄꯣꯛꯄꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯅꯤ we are given the right ꯀꯅꯥꯒꯤ ꯃꯄꯥꯅ through our faith in the Lord Jesus ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯠꯇ꯭ꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ right ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯄꯤꯕꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ we have been given the authority that comes from God ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ authority ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯁꯤ we are called children of God ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯣꯏꯍꯟꯈꯔꯦ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯍꯥꯏꯅ ꯀꯧꯕꯤꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕ ꯅꯠꯇꯦ or ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ this is the will of God ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯕ ꯃꯤꯁꯤꯡꯗ ꯏꯁꯣꯔꯅ ꯃꯆꯥꯁꯤꯡ ꯍꯥꯏꯅ ꯀꯧꯕꯤꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯂꯣꯏꯅꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ because we are children of God we have an inheritance aduna aikoina jisubu thajabagi matung inna aikoi ishorgi machasing oikhrabagi maramna aikoida asigumlaba bor asi ishorna pibibani madudi karino hairaga phangpham thokpa aikoigi damakta inheritance asi leirabani ishorda aikoina Galatia gi chapter 3 verses 26 to 29 asi pabakanda asi aikoina yamna sengna polna iba asi aikoi amuk hanna uba phangani aduna masi aikoi ngaktang amuk paminasi maram aduna thajabagi mapana nakhoina Krista Jisuda amata oire oina punsin jaduna tengbang mapugi machasing oijare haibani thajabagi maramna aikoi ishorgi machasing oire Krista da aikoi punsan bire haibani aduga mathangda aikoi ni yingba matamda maramdi Krista da baptize lauraba nakhoi pumnamakna Krista bu phi setpagum setle maram aduna Jihudi natraga Greek minai natraga ningtamba nupa natraga nupi gi marakta khenaba karisu leite maramdi nakhoi pumnamak Krista Jisuda amatani nakhoi na Krista gi oirabadi nakhoi Abraham gi chada nauda singi aduga wasak pibagi matung inna nakhoi yumlep chara singni haibani jumlep chara singni haibani aduna ichili naw sing aikoi thajabagi maramna mapana we are called sons of God ishorgi machasing haibado oihanbire ishorgi machasing haina kaubire aduga aikoi loinamak punnamak ase Jesu Krista da amata oire haibani
Nangna Maitayni, Aina Komni, Nangna Nagani, Nangna Kukini, Nangna Chingmini, Aina Tammini, Nangna Aduni Adani, Haibagi Kenaba, Karisu Laite, Lairaba, Inakunba, Karisu, Masida Kenaba Laite, Ekoi Christa da Amata Oihan Bire Haibani. Aduga, we are Abraham's seed. Abraham gi Magi Charon Suron Sing Magi seed adu ekoi oire haibani. Aduna maram oiraga kari oihan bire, we are heirs according to the promise given to Abraham. Abraham da ishor na pi kharba adugumba promise singi heirs. Phangpham Thokpa adugi blessing khuding maktugi saruk adu ekoi gisu laizare haibani. Aduna ekoi na Abraham gi wari yengba matamda ishor na Abraham da promise mayam ama pibani. Mangon da pigadaba blessing mayam asi ishorna Abraham monda haikibani. Adugi blessing khuding mak adu Abraham gi heirs magi charon suron sing aduna phangadabani. Aduna aikhoisu madugi blessing aduda saruk yarabani. Aduna we can be assured of God's blessing. Aikoi gi punsida ishor gi bor asi phangani soidanamak phangani haibagi asa asida aikoi leiba yarabani. Aduna aikoi gi focus ase blessing haiba matamda spiritual oiba blessing, thawai gi oiba blessing aduni. Aduga eternal blessing, lomba naidraba, loiba nairoidaba, manglaroidaba adugumba blessing adu aikhoisu saru yarabani. Aduna masida 1 Peter gi chapter 1 gi verse 3 da Peter na pankhiba ishor na macha sing da pi gadauriba natraga pi khraba inheritance asi Phangpham Thokpa se karino haiba kanda aikoi na ngasai pakhibani, to an inheritance incorruptible and undefiled haibani. Incorruptible aduga undefiled asini ishona ikhoida macha singda piriba adugumba bor asi inheritance asi, and that does not fade away, reserved in heaven for you. Aduna masida Peter na yamna mayek sengna ikhoida haibibani masigi inheritance asi aikoina phanggadoriba Phangpham Thokpa se karino hairaga mangba nairoi daba incorruptible aduga amakpa laitraba, it is undefiled haibani. Aduga ahum subada pathaba laitraba, it does not fade away. Masi adu kari kamaina oithokpa yabano haiba kanda masi sargada reserve tawduna aikhoigi damakta sargada thambi khrabani ishorna. Aduna masigi inheritance paliba asida aikhoini yengba matamda one aspect aikhoinu uriba adudi karino hairaga we will have home in heaven. Sargada aikhoigi damakta yum leifam asi ishorna thambire haibasi aikhoina tasengna uba phangbani. Ichilinaw sa aikoi huzik lan chenba natraga yum kai thadok chaiथोक्तुना leiba matamda aikoi leihauraba aikoi gi sana lupa lanthum kaya se ningsingba mata aikoi thamoi soklamba yai adumakpu munna khaluba matamda madudi noma natraga noma mangkhigani corruptible aduga makthaba yaba pathaba yaba adugumba lan ngatani yum kai oirabasu sana lupa oirabasu aduga aikoi gi hakchang phawba se mangkhi gadaba ngaktani adumakpu ishona aikoi gi damakta thambi khraba inheritance Phangpham Thokpa Krista bu thazabagi mapana aikoi bu ishona pibi gadoriba thambi khraba adudi mangba naidraba aduga amakpa laitraba adugumba Phangpham Thokpa ishor gi bor aduni. Adugi marakta khwaidagi nungaizaba adudi aikoi gi damakta ishorna sargada yum adu thambire haibani. Aduna a glorious home with God in heaven
ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯔꯒꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯏꯁꯣꯔꯅ ꯌꯨꯝ ꯊꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯄꯣꯛꯏ. John chapter 14 verses 1 to 3 asi akhoi paaba kanda masigi matangda Jisu na phajana magi sebok singda haikhiba wahai asi akhoi na ui Jisu na mahaki tung inba singda hairaki nakhoi pukning langtak na ganu masida Jisu Krista si siramdai cross da pangting lamdai mikup tudani aduga mahak siraga sargada chatgadawriba wari singse loina tambikhraba matung asida mahakna disciples sing magi tung inba sebok sing adugi thamoi adu kari phawi haibado mahakna ui maduda mahakna masigi wahai si tambikhibani nakhoi pukning langtak naganu tengbang mapu thajau aduga aibusu thajau aigi ipagi yumda leifam yamna lei madu natlam drabadi aina nakhoida hairam gadabani aina nakhoigi damak mafam thaurang tauba chatli aduga aina chattuna nakhoigi damak mafam thaurang tauraba matungda aina leiba mafam aduda nakhoisu aiga leiminanaba aina nakhoibu lauba lakani haibani ichili nausa kaya gi matik nungai bano ishor gi wahai asi aduna masi ekoina khanba matamda aikoi gi thamoi da kari phawi we need not to be troubled or we need not be troubled by thoughts of that ai siradra ko ai siradi kamai tawgani kari oigini haibagi langtak nabado aikoi leifam thokte siba kiba asina aikoibu pukning asi langtak nagadaba nate we will have a heavenly home prepared for us maramdi aikoi gi damakta sargada ishorna Jisu Kristna aikoi gi leifam yum adu sembiraga thamkhrabani the Lord Jesus himself will receive us matam adu lakpa matamda Jisu Krista masamakna aikoi bu loba lakani Jisu Krista masamakna aikoi bu opigani aduga sarga aduda aikoi bu pusenbiduna lomba naidraba mafam aduda aikoi ishorga harau nungaina aikoi panminagani maduda aikoi gi damakta leifam yum adu ishorna thambikhrabani masini ishorna Jisu Krista bu thajaduna macha oina kaubikhraba thajakhraba aikoi gi damakta ishorna thambiba phangpham thokpa inheritance asi ichili nausa aikoi pukning hantharoisi aduna aikoi gi damakta what is our appropriate response aikoi gi damakta appropriate oiba response asi kari oigani haiba kanda to be thankful we have a great spiritual inheritance hakchang gi nataba taibong bansi gi nataba spiritual inheritance thawai gi oiba phangpham thokpa yamna phajaraba changdam ningai leitraba adugumba ishorna thambiba asi ningsingba matamda aikoi ishorbu thagat gadabani aikoi pukningda harau jagadabani aduga to treasure this inheritance given to us aduna ishorna aikoi da pibi khraba phangpham thokpa inheritance asi aikoi yamna mamal leina treasure yamna mamal yamlaba pot amabu aikoina luna nana thambagumna aikoi thamoinungda chekna thamjagadabani aduga aroibada to focus on things eternal and spiritual rather than material things aikoi hakchangda palabasu prithibida leiriba oirabasu aikoi gi focus aikoi gi wakalda aikoi gi thamoida kari yengani kari khangani haiba kanda eternal oiba mangba naidraba lomba naidraba adugumba potsaksing aduda aikoi khangadabani aduga spiritual oiba thawai gi oiba aduda aikoi pukning asi thamgadabani aikoina hakchang gi oiba pochai singda sanalupada lanthumda aikoina wakhala se thanba matamda karigumba problems mayam laklaga asigumba mayam asina aikoida wahanba matamda natraga manglakpa matamda aikoi thamoida harauba ngamloi aduna masi mayam se su ishor gi blessing oina aikoi
ꯂꯧꯒꯗꯕꯅꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯆꯠꯀꯗꯕꯅꯤ ꯇꯧꯒꯗꯕꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯒ spiritual things eternal ꯑꯣꯏꯕ ꯃꯥꯡꯕ ꯅꯥꯏꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯆꯩꯁꯤꯡ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯝꯂꯒ ꯋꯥꯈꯜ ꯑꯁꯤ ꯂꯨꯞꯂꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯔꯥꯎꯕ ꯉꯝꯒꯅꯤ ꯍꯛꯆꯥꯡꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯋꯥꯕ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏ ꯃꯥꯡ ꯆꯠꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯊꯥꯖꯕꯗ ꯍꯦꯟꯅ ꯀꯟꯈꯠꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯒꯗ ꯃꯥꯡꯂꯔꯣꯏꯗꯕ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯄꯠꯊꯕ ꯅꯥꯏꯗ꯭ꯔꯕ ꯏꯁꯣꯔꯅ ꯊꯝꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯩꯈꯣꯏꯒꯤ ꯏꯟꯍꯦꯔꯤꯇꯦꯟꯁ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕꯅꯤ ꯏꯁꯣꯔꯅ ꯇꯥꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯊꯥꯖꯕꯗ ꯀꯟꯈꯠꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯁꯔꯒ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯉꯁꯤ ꯅꯆꯥ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯁꯔꯒꯗ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯒꯒꯤ ꯃꯥꯡꯕ ꯅꯥꯏꯗ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯊꯝꯕꯤꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯁꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯦꯟꯅ ꯅꯍꯥꯛꯅ ꯀꯟꯈꯠꯍꯟꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇꯁꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯀꯤ ꯕꯣꯔ ꯑꯗꯨ ꯅꯍꯥꯛꯅ ꯄꯤꯅꯕꯤꯗꯨꯅ ꯍꯦꯟꯅ ꯊꯥꯖꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯦꯠꯅ ꯀꯟꯅ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯅꯅꯕ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯪꯖꯗꯨꯅ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯊꯦꯡꯛ ꯌꯨ